Chayol ama phazilaklaba khongjang asida lengakna tasin usinnadana laithoklabadi makha tana kanba khongjang changsinggani haina Joint Administrative Council of MTUK and MGO gi President RK Basumani na lengakta section watham lakli. Central Government ki employees singna phangliba DADR gamanana Manipur lenga ki employees singna su phangalu haiba yauna tongan ba demand sing taladuna Joint Administrative Council of MTUK and MGO na sathariba siswak strike ki khongjang asi sumakata na sathari. Khongjang asi ngasi JCSC gi lamjing makada Bishnupur District Headquarter amadi Imphal West District ki Lamphel Pata leiba Minor Irrigation Department ki employees singna thabak leptuna wakan mifam sathaki. Khongjang asi gi manung channa All Manipur Government Drivers and Technicians Association sinduna ngasi Bishnupur District ta leiriba lenga ki employees singna district asi gi DC complex ta sathakiba siswak strike mari leinana RK Basumani na hai JSC na lengakta taliba demand taragi manungda thangza numit khudingi suti ohenba natana atai demand sing asi fawba pidri taliba demand sing asi ge matangda JSC na Chief Minister amadi Chief Secretary ga tangkak anirak thokna unakre adubu yanabadi leitri maruoina lenga ke employee singda pifam thokpa DADR asi chadatara nipan mangzaduna leiri Central lenga ki makada leiriba employees singi oinadi chada humpu phanglibani maramaduna lakadoriba nipan suba pay commission gi term and reference gi matungina chaliba CSC gi January amadagi sothana leiriba DADR asi chada tara nipan haptuna state employees singda DADR pithok pidabana sanmilon da su chauna mangzaba oiribani Hiramasi ki matang da Chief Minister na apikpa percentage pi ke hairiba si yabagam loi Maragasida Manipur lenga ki terminate benefit ki selfam Lupa crore chamanga ga yankai leiri hairiba senfam asi pithokpa ngamnaba thabak tawbagi matam asi chahi humphudagi humphunithoi da sangdokna bahaijabani loinana lenga ki oina kumjali singani kunmari ki report ki matungina hauzik fawbada awatpa post lising yankai rom leiri pasina maram oiraga lenga ki thabak thoram singda mangam sana thabak tawba ngamdaba kaya yauribani masi kongnaba regular post thabak lobiu haibani demand sing employee singna Tan badalengang na kangsin o sinadaba haibasi maram chade JSC na changsilakwa khongjang singda starasida leiriba lenga ki employee singna amatoina saugat piu haina mahangna makataki pension namedi salary pi bada crore chatruk ka taruk chupna taruk chali basi matak ta ngasai gi vacancy mention da bana maram oiraga 287 crore mangi base amuk 606.66 crore du 287 crore je apse lagadi lamdam si de salai ga do paisa ji lupa crore sama par nomni masi draw tong na ba masi ot pangam na ba gi damak ta ne koina mention view aduga se lamdam ji gi sen londa athu kaino afaba mo ohen minesi loina na government na hoji phawbudi makha taba khongjang gi makha taba wari sanana gi phawdi pirak trimni na akoi asidagi hena kanjan na ba akoi ji organization lepa ya de demand lepa ya de akoi gi agitation lepa ya de adum as it is athajagi ni haise thamjage